Sahi taramapan kagtang suribi nupi amana sahi amada film taranithoi adusu maming chatpa aphau film ngata kumduna Bollywood ki stage asi mathandana nekhaiba horakhi mahak asi asuki mating masak phajai maram asina mahakku pamdaba mahakku ngaudaba mioi amata leramde matamdugi inkhalakliba nupa macha singdagi horaga sahi yamlaba ahan oraba mioi phauda mahakku yengna pokitan tanakhi matam asigi miyamgi crush oribi amadi film gi lamjenda yam yangna sensilaklibi misak asi atai kana sunate 1990s ki matamda miyamna yamna pamna kibi amadi maming yamna chatkibi Indian film actress Divya Bharti ni Divya Bharti 1990 ki swaida film gi lamda mai pakna sangsen bahoraki mahakna yamna tianma matamgi manungda miyoi kya gi thamoibu khudum chansen bahoraki matamdugi miyamna yamna pamna rakpa amadi actress singna mahakpu yamna kalakpa pharakpa matam asida Divya Bharti da yamna thajadaba ngapa thodok ama thoki Thogdok asida Divya Bharti punsigi oina aroibi hebtanki nongma yamna ngakpa mongda wanglaba building amagi manga suba floor dagi Divya Bharti taraki laimai ki akan masaruk asidi yeshen madagi maki saru sayang singa sipong tek tuna Divya Bharti punsigi oina aroibi hebtanki Thogdok asida mahakpu pamjaba mahakpu ngaujaba mioi kya gi thamoidi machet tana kaiki amadi misi asigi matangna makhoina wahang kya hang mahoraki Miyamgi wakanda Divya Bharti na atenma matamna khangphau phaurakpa miyamna pama hengalakpa asida Bollywood ki hana leramliba actress sing asina kalakpadagi mahakku inthaduna hatpa oramgani haina khalami miyamgi wakanda lariba asi aseng masum oigadoribra natraga ngehaki wakanda sagatpa oigadoribra haiba du video asiki makataba saroktagi khangminarasi Divya Bharti angang oiringi matamdagi larekta thawai yawga misak amadi oirakte Lairik paba amadi school chatpagi thabak asida mahakna yamna hainadaba amadi poklami adubu jagoi saba isai sakpa amadi acting tawbagi thabak asi mahaki passion ama oina angang oringi matamdagi loinaduna laki maram asina ngalingi matamdagi Divya Bharti na lairik tamagi thabak asi toktuna filamgi lamda khongdaba horaki mahakna sahi taruk surakpa matamda Mobili Raja haina mingthonba Telugu film amada ihan hana saruk yaba fangki Film asi South Indian gi oina miyamna yamna pamna kiba maming chat kiba film ama oiki film asida mahang utkiba performance sing adudagi miyamna mahakpu masakhang bahoraki mahaki screen presentation body movement amadi acting gi lamda haising basi ubada matamdugi director amadi producer singna mahakpu yamna pamna rakhi makoi gi anau film gi project singda lead role launa bagi offer kayasu Divya Bharti da pirakhi Asumna 1990 dagi Divya Bharti na film amagi mathangda film ama kumlaktuna maming khangsat salaki miyamna mahakpu Sri Devi ka sangdamna bahoraki matam asi miyamna Sri Devi bu Bollywood ki maharani ni haina khangnaringai matamni sahi nauribi adusu film gi lamda khongdarakpa kuidribi nupi masa asibu Sri Devi ka sangdamnarakpa asida matamdugi maming leraba actress kayana Divya Bharti bu kalakpa amadi yangthiba phorami Matam asida Divya Bharti na maming leraba actress sing asiga akan ba competition ama mayok nakhi mahakna competition asida awaba kya mayok narami adubu miyamna mahakpu Sri Devi ka sangdam narakpa sina mahaki thauna oirami leram leba actress sing asibu namkhaiduna Divya Bharti na sahi amagi manungda film tara ki assignment phangki masimak Bollywood ki history da yam tang thokpa thokdok amani miyoi kya na Bollywood ta amuktang saruk yaba phanglabadi haina Khanduna lairingai matam asida Divya Bharti na sahi amada film taragi assignment masidani hana lairamlebe actress sing asina makut masa prok thektuna khangna laikiba si Divya Bharti na telaba sahi ahumgi matamda sawrakna film kun moki sangna kumki masigi manungda taramari man Hindi film ni aduga lemhoriba aduna South Indian movie sing ni mahakna laikidraba matungda film ahum amaga su release taroki Hena thamoi shotngai oiribadi mahakna hinglingai matamda film taranithoi kumnabagi project singda ayaba pirami nongma Divya na film gi shooting ama tawdun lairingai matam asida Sajid Nadiawala kauba filmmaker ama thengnarami makoi ani si yam toina wari sanarakpadagi asiatpa friends ki oiba Maria masagalaki masigi matungda makoi ani gi friends ki relation asi nungsibana mau sinjalaki Makoi ani gi Maria si nongma gi sasin ba hengalakpana makoi ani luhong na si haina warep naraki Divya na luhong magi wafam asi maki family da puthuraki adubu mapabung na maki wafam asida ayaba pikide masigi maramdi matamdu na mahak yamna angang oiri
mapabong Om Prakashna mahakna sahi nongna yumban magi lamida changkhiba asi pamlamde. Atopa maram amana Divya gi family gi lining asi Hindu ni aduga Sajid gi family na Muslim ni. Asigumba family gi condition sing asi laibana Om Prakashna luhongba se sungpam pamkhide. Adubu Divya Bharti nadi Sajid natana atopa nupada mayum paloi. Maki manakta laigani haina sikhang khangtana laiki. 1992 gi Mei gi tang tarada makhoi ani miyam khanghandaba mawngda luhongki. Luhongbagi thoram asisu Muslim dharma gi matung ina pangthoki. Divya Bharti su Islam dharma da convert tauki. Mahaki maming asi phawba Sana Nadewala haina onthoklami. Makhoi ani gi luhongba si family gi miyoi khara khak khangba natana atopa miyoi singda khanghantanaba honaki. Masigi maramdi miyam gi thajanabagi matung ina actress amana luhongkhiba tarabadi mahaki popularity si khanghan hanthaki. Director amadi producer singna mahakpo nekpa pamde. Asigumba thajanabi asi laibana Sajidna Divya gi career si manghanba pamdabadagi luhongbagi wafam asi losanaba kanna honaki. Adubu Divya na luhongba si miyam khanghanba pamlami. Matai manaw oibagi mari adu miyam khanghanduna yamna nungaiba punsi amada lenba adu mahakna pamki. Adubu Sajidna takmanmadagi makhoi anigi luhongbagi wari asi losanba asida Divya su yaraklami. Sajidna makhoi anigi aronba mari asi ngaktuna thamba ngamnaba Divya gi plate ama mambaida laibirami. Plate asida mahakna mathanda lairami. Maki manaw nupa Kunal Bharti su plate asida marak-marakta laktuna masiega laiminaraki. Matam asida Divya Bharti miyamna yamna pamnaba superstar mahaibadu oire. Filamdagi mahakna yamlaba senfam kaya amasu tanma ngamlami. Haujikti mahakna matam kaya gi mamangdagi mambaida plate amatang laigi haina khankiba manglana du mangphauna halagi haina khalami. Masidagi mahakna plate lainaba koithiba hauraki. Nongma Divya na film shooting salamdaida nupa amana mambaida plate ama yole haibagi pau piraklami. Plate asigi matangda nupa asuna akupa waran kudimak piraki. Plate asi Divya na hek pamjaba plate haibadumak oiki. Matam asida mambaida plate ama phangma haibasi awaba ama oirami. Maram asina Divya na athuba matamda manaw nupa Kunalga plate asibu yengba laklami. Plate asi uba matamda Divya na hek pamjaba haibadu oiki. Nimit asimaktada plate asigi apunba paisa kudimak thidoktuna Divya na plate asibu lairami. Plate asi mahaki oire khalubada Divya na yamna haraujarami. Tanja asida Telugu film director Raghavendra Rao na Divya bu film shooting amagidamak kauraki. Divya na nimit asigi film shooting asi postpone tawbiro. Mathangi thangnaba namita oina tawrase hairami. Masigi maramdi Divya Bharti na maki plate asi laibagi party masa ama pangthoke haina khalami. Party asida Divya na mahaka yam nakna tinajaba fashion designer Nita amadi mahaki husband Dr. Shyam basu invite tawrami. Divya na mahaki film gi costume gi matangda Nita gasu wari watai kya sanagi haina khanki. Nimidang waram gi matamda Divya na excitement amaga loinana party asigi damak sem saba loina loishillei. Pasamaksu yamna fajaba dress setuna party asi pangthoknabagi damak ngaiduna lairi. Maki mapuroiba Sajid Nadewala di party asida saruk yakide. Masigi maramdi plate asi laidringaida Divya na Sajidta paw amata khanghalamde. Plate asi lairaba matungda Divya na plate laibagi paw asi piki. Aduga party asida Sajidsu saruk yanaba hairami. Adubu Sajid na ma khanghalamdana lona thabag asi tawbagi damak yam kanna sauki. Makhoi ani numit asida akan mamawngda marai tawnaki. Divya na mapuroiba bu party asida saruk yanaba kanna haijaki. Adubu Sajid na aruba meeting amalai mahak yawa ngamlai haina party asi yaukide. Sajid na party asi thauleitaba kanadaba party ni haina sauna phongdoklamki. Pung tara taba swaida Nita amade Shyam yausilaki. Makhoi anibu haraute amna oklaba matungda party asi pangthokpa haurami. Ka amagi manungda makhoi ahum punna phaminaduna nungai-nungaiba wari kya saaduna lairami. Matam asida Divya gi manang nupa Kunal Bharti su mafam asida yausilaki. Party asida Kunal di kahina saruk yaramde. Masigi mahutta masigi party asibu mahakna yengsinduna lairami. Tasengbadi Kunal Bharti party asi yawba lakpa natti. Masigi anawba plate amadi party asi karamba mawngda pangthokpagi haibadu yengsinba lakpani. Mafam asida ngahak lairamlaba matungda Kunal plate asi thadoktuna satkirami. Kunal na mafam asi thadoktuna satkiba matam asida plate asida supnagi miyoi marikak lairami. Makhoi mari adudi Divya, Nita, Shyam amadi Divya gi plate asibu senariba Amritani. Amrita di sakhumda party asigi damak sem saaduna lairami. Amrita si Divya Bharti na hek lohonglakpadagi Divya Bharti ga puna laminarkiba misak amani.
Divyana angang oina luhonglakpana yumgi thabak inkhang tawba ngamloi khanbadagi mahaki mama mapana Amritabu Divyaga punna laminalakhibani. Party asigi pung 10 minute 10 taba swaida makoi yu thakpa haurammi. Aduga Amritana marak-marakta changsilaktuna makoi awat apasing melami. Yu thakpagi sang asi henjalakpadagi makoi ngaukalakhi. Amadi jagoi saba dance tawba haurammi. Adubu Divyadi mapuroiba sajitka khanakibagi wakhan nungairamde. Maram asina mahakna yu ka hena thakchilami. Divyagi matawasi ubada syamna yu thakpagi sang asi hanthana bahairami. Amadi yu thakpa si lepna bakhangalami. Masigi matungda Divyana kisanna sangkirami. Aduga Amritaga matam khara wari sanaduna lairami. Nakan amaromdana Syamga Nitaga living room asida TV yengduna lairi. Divyana kitchen room asida gi tholaklaga Nita amade Syamna lairiba ka asida sangsilagi. Aduga wahi amata hairamdana mahakna yamna pamjaba drawing room tamna satki. Drawing room asigi thonau asi iron grill amata yaudi. Thonau asi yamna chawba maksu oide. Adubu thonau asi mambagi phajaba city sing asi yengnabagi sap saba mafam amadi oirami. Thonau asida Divyana phamduna masad aying manungchidi henduna mambagi phazaraba city sing asi yengduna lairi. Yu glass amasu Divyana oithangma makut asida pairi. Ngehak lairaba matungda Nita Syam amadi Amritana ahuba makhol ama taraki. Makhol asi tabda makoi pakhatpa amadi akiba poklami. Makoina drawing room asida senselaki aduga thonau asigi makhada yengteraki. Matam asida makoina uriba saktam asi asuki matik thamoi kainingai oikhi. Divyana makhada taduna leibasi ubada makoi ahumak makhada yam jangna senteraki. Building asida leiriba director Bhimenansu thoklaki. Makoi mayam sangduna Divyabu Cooper Hospital tamna purami. Adubu laibak thibari doctor na Divya asu laikhidra haina khangalaki. Report ki matung ina Divyana laikhidabagi maram asi maki makok asi ground asida yesan matamda yam thina sokhi. Maram asina mahak kudakta laikhidabani haina doctor singna phongtoraki. Pau sitabada Divyagi mapa Om Prakash amadi Kunal ahing asigi pung ama taba swaida hospital asida yauraki. Divyagi asi hakchang asi ubada makoi animak wakhan phumbang naki. Amadi punsigi khwaidai waba chaitheng ama mayok naki. Ngehak leraba matungda Divyagi husband suggest mafam asida yaurokle. Divyagi thawai yaugdraba hakchang asida angouwa phina kuptuna leibasi ubada Sajid wakhan mangmadagi leimaida wanthaduna taki. Divya laikhidabagi pawasi yam yangna sandoraki. Pawasina Divyada ngaujarama miyoi kyagi thamoidi asokpada thummorok rasanbaga sap manaki. Thaudok asina Indiagi film industry dasu asauba jaitheng ama haitharami. Engkalagliba yam energetic oiba misak asina asumna tawrakan haibasi kanagum amatana thajaramde. Niyomgi matungina police na misi asigi matangna thijanba hauraki. Postmortem gi report ki matung inasu Divya Bharti magi haksang manungda ka hena I thongmanmadagi laikhidabani. Adubu miyamna di thaudok asi accident haibasi da thajakide. Police na su thaudok asi icham chame accident amani haina lauramde. Kanagum amana mahakpu inthaduna hatpa oramgani haibasida makoina khanduna leirami. Case asigi matangda chingnaba asi asum hengalaki. Miyamna su misi asigi matangda asuma wafam asi puthoknaba kana taksilaki. Tanja asida yamna chingnaningai oiba wafam amasu thoklagle. Madudi Divyana takiba mafam adu car parking ni. Nimit khudingi mafam asida car sing park tawduna lei. Adubu Divyana takiba numit aduda mafam asida car sing park tawgiba leite. Karigumba mafam aduda car sing park tawramlabadi Divyagi asokpa hantharamgani. Laibak pharabadi mahaki punsi asi hingba phau yaribani. Nimit aduda mafam aduda car sing khamnaba asi tanja sanaban oigadoribra. Natraga masi thawoina sinba oigadoribra haibagi wahang asi miyamna hangnaraki. Aduga atopa wafam amana Divyana drawing room aduda leiringe matamda mahaka yamna nangana lekhiba misak asi Amritani. Masida miyamna khangliba asina Amritana Divyada thokriba thaudok asi uhokhibra. Natraga mahakna misi sigi matangda kariguma kara khangba laikhibra haiba sini. Amritana police official statement ama pirakpa si miyamna khawrak nangainarami. Adubu Amritana official statement asi pidringaida yamna ngakpa thaudok amasu thokle. Madudi Amrita so heart attack na maram oiraga laikhidra haibagi paw sandoraki. Thaudok asidagi miyamna singnaba si khanghen hengalaki. Masidagi miyamna police wahang kya hangba hawraki. Divya amadi Amrita matam sap manana sikhiba natte. Police na Amrita da wahang hangmagi matam kya phangki. Adubu makoina Amrita da wahang hangki haibagi report amada pirakhide. Haibadi Amrita dagi makoina official statement amada laukiba leite haibasini. Masida miyamna khaliba asina Amritana misi sigi maramda kariguma khara khanglamgani. Aduna mahakna wafam asi haidoktringaida mahakpu kanaguma kharana hatpa oramgani haibasini. Misi sigi matangda sakti leiba khut ama yarongani haibasi miyamna thajarami.
ꯃꯤꯌꯥꯝꯒꯤ ꯆꯤꯡꯅꯕ ꯑꯁꯤ ꯗꯦꯕ꯭ꯌꯥꯒꯤ ꯃꯄꯨꯔꯣꯏꯕ ꯁꯖꯤꯠꯇ ꯇꯞꯅ ꯇꯞꯅ ꯑꯣꯟꯁꯤꯜꯂꯛꯈꯤ꯫ ꯄꯥꯔꯇꯤ ꯑꯗꯨꯗ ꯁꯖꯤꯠ ꯌꯥꯎꯈꯤꯗ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯦꯛꯇꯨꯅ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯂꯩꯍꯜꯂꯝꯒꯅꯤ꯫ ꯑꯗꯨꯒ ꯃꯤꯁꯛ ꯑꯁꯤꯅ ꯗꯦꯕ꯭ꯌꯥꯕꯨ ꯏꯟꯊꯗꯨꯅ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯟꯕ ꯍꯧꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯤꯡꯕ ꯐꯥꯎꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯁꯖꯤꯠꯅ ꯗꯦꯕ꯭ꯌꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯗꯦꯕ꯭ꯌꯥꯕꯨ ꯃꯥꯡꯅꯕ ꯍꯣꯠꯅꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯤꯡꯗꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯊꯣꯛꯂꯛꯈꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯁꯖꯤꯠꯅ ꯗꯦꯕ꯭ꯌꯥꯕꯨ ꯐꯤꯂꯝ ꯀꯨꯝꯕ ꯂꯦꯞꯅꯕ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯦꯕ꯭ꯌꯥꯅ ꯌꯥꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝ ꯇꯣꯏꯅ ꯈꯠꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯅꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯦꯕ꯭ꯌꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯇꯣꯏꯅ ꯐꯥꯎꯔꯛꯈꯤ ꯑꯃꯗꯤ ꯗꯤꯄ꯭ꯔꯦꯁꯟ ꯆꯥꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯑꯋꯥꯕꯁꯤ ꯀꯣꯛꯅꯕ ꯗꯦꯕ꯭ꯌꯥꯅ ꯌꯨ ꯊꯛꯄ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯗꯦꯕ꯭ꯌꯥꯒꯤ ꯀꯦꯔꯦꯛꯇꯔꯗ ꯌꯥꯝ ꯆꯥꯎꯅ ꯑꯑꯣꯟꯕ ꯂꯥꯛꯈꯤ꯫ ꯌꯨ ꯊꯛꯄ ꯑꯃꯗꯤ ꯆꯨꯔꯨꯞ ꯊꯛꯄꯅ ꯃꯍꯥꯛꯀꯤ ꯍꯩꯅꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯁꯖꯤꯠꯅ ꯑꯁꯤꯒꯨꯝꯕ ꯗꯦꯕ꯭ꯌꯥꯒꯤ ꯀꯦꯔꯦꯛꯇꯔ ꯑꯁꯤꯕꯨ ꯌꯥꯝꯅ ꯄꯥꯝꯂꯝꯗꯦ ꯑꯃꯗꯤ ꯍꯩꯅꯗꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯨꯁꯂꯤꯝꯒꯤ ꯆꯠꯅꯕꯤꯗꯁꯨ ꯌꯨ ꯊꯛꯄ ꯑꯁꯤ ꯑꯊꯤꯡꯕ ꯂꯩ꯫ ꯃꯔꯝ ꯑꯁꯤꯅ ꯁꯖꯤꯠꯅ ꯗꯦꯕ꯭ꯌꯥꯕꯨ ꯂꯣꯠꯅ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯈꯟꯅꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯒꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ꯫ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯆꯤꯡꯅꯔꯤꯕ ꯑꯁꯤꯅ ꯗꯤꯕ꯭ꯌꯥ ꯑꯃꯗꯤ ꯁꯖꯤꯠꯀꯤ ꯃꯔꯝꯗ ꯌꯥꯝ ꯀꯨꯞꯅ ꯈꯪꯕ ꯃꯤꯑꯣꯏ ꯑꯃ ꯂꯩ꯫ ꯃꯍꯥꯛ ꯑꯁꯤ ꯗꯤꯕ꯭ꯌꯥꯒꯤ ꯐ꯭ꯂꯦꯠ ꯑꯁꯤꯕꯨ ꯁꯦꯟꯅꯔꯤꯕ ꯑꯃ꯭ꯔꯤꯇꯥꯅꯤ꯫ ꯗꯤꯕ꯭ꯌꯥꯅ ꯂꯩꯈꯤꯗꯕ ꯑꯁꯤꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯍꯥꯛꯁꯨ ꯍꯥꯔꯠ ꯑꯦꯇꯦꯛꯇꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯪꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯤꯡꯊꯤꯖꯅ ꯈꯪꯕ ꯃꯤꯁꯛ ꯑꯃꯕꯨ ꯃꯇꯝ ꯑꯁꯤꯗ ꯍꯥꯔꯠ ꯑꯦꯇꯦꯛꯇꯒꯤ ꯂꯩꯈꯤꯗꯕꯅ ꯍꯥꯏꯕ ꯑꯁꯤ ꯑꯗꯣꯝ ꯊꯥꯖꯕ ꯉꯝꯕ꯭ꯔꯥ? ꯁꯖꯤꯠꯅ ꯗꯤꯕ꯭ꯌꯥꯕꯨ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤꯗ ꯍꯦꯟꯅ ꯆꯤꯡꯅꯍꯜꯂꯤꯕ ꯋꯥꯐꯝ ꯑꯃꯅ ꯁꯖꯤꯠꯅ ꯗꯨꯕꯥꯏꯗ ꯌꯥꯝ ꯇꯣꯏꯅ ꯆꯠꯂꯤ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯐꯪꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯗꯨꯕꯥꯏꯗ ꯂꯣꯠꯇꯨꯅ ꯂꯩꯕ ꯃꯨꯝꯕꯥꯏꯒꯤ ꯒꯦꯡꯁꯇꯔ ꯗꯥꯎꯠ ꯏꯕ꯭ꯔꯥꯍꯝ ꯎꯅꯈꯤ꯫ ꯒꯦꯡꯁꯇꯔ ꯑꯁꯤꯒ ꯁꯖꯤꯠꯀ ꯌꯥꯝ ꯅꯛꯅꯅ ꯂꯣꯏꯅꯩ ꯍꯥꯏꯕ ꯑꯁꯤ ꯃꯤꯌꯥꯝꯅ ꯈꯪꯉꯤ꯫ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯗ ꯁꯖꯤꯠꯅ ꯗꯤꯕ꯭ꯌꯥ ꯍꯥꯠꯄ ꯃꯇꯝꯗ ꯒꯦꯡꯁꯇꯔ ꯑꯁꯤꯒꯤ ꯃꯇꯦꯡ ꯂꯧꯔꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯜꯂꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯗꯤꯕ꯭ꯌꯥ ꯚꯥꯔꯇꯤꯅ ꯂꯩꯈꯤꯗꯕ ꯑꯁꯤꯗ ꯁ꯭ꯔꯤ ꯗꯦꯕꯤꯒꯤ ꯈꯨꯠ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯇꯝꯗꯨꯗ ꯃꯤꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅꯈꯤꯕ ꯑꯦꯛꯇ꯭ꯔꯦꯁ ꯑꯁꯤ ꯁ꯭ꯔꯤ ꯗꯦꯕꯤꯅꯤ꯫ ꯑꯗꯨꯕꯨ ꯗꯤꯕ꯭ꯌꯥ ꯚꯥꯔꯇꯤꯅ ꯑꯇꯦꯟꯕ ꯃꯇꯝꯗ ꯈꯪꯐꯥꯎ ꯐꯥꯎꯔꯛꯄ ꯑꯁꯤꯅ ꯃꯇꯝꯗꯨꯒꯤ ꯑꯦꯛꯇ꯭ꯔꯦꯁ ꯀꯌꯥꯒꯤ ꯊꯃꯣꯏꯗ ꯀꯜꯂꯛꯄ ꯄꯣꯛꯂꯝꯃꯤ꯫ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯗꯤꯕ꯭ꯌꯥ ꯚꯥꯔꯇꯤꯅ ꯁ꯭ꯔꯤ ꯗꯦꯕꯤꯒꯤ ꯔꯦꯀꯣꯔꯠ ꯑꯁꯤ ꯐꯥꯎꯕ ꯊꯨꯒꯥꯏꯔꯛꯀꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯗ ꯁ꯭ꯔꯤ ꯗꯦꯕꯤꯅ ꯃꯥꯒꯤ ꯃꯤꯡꯆꯠ ꯑꯁꯤ ꯃꯥꯡꯍꯟꯕ ꯄꯥꯝꯗꯕꯗꯒꯤ ꯗꯤꯕ꯭ꯌꯥ ꯚꯥꯔꯇꯤ ꯍꯥꯠꯅꯕꯒꯤ ꯄ꯭ꯂꯥꯟ ꯁꯤꯟꯕ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯗ ꯁꯥꯒꯠꯄ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯊꯤꯑꯣꯔꯤ ꯑꯃꯅꯤ꯫ ꯗꯤꯕ꯭ꯌꯥ ꯚꯥꯔꯇꯤ ꯂꯩꯈꯤꯗꯕ ꯑꯁꯤꯗ ꯁ꯭ꯔꯤ ꯗꯦꯕꯤ ꯆꯦꯟꯅꯩ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯌꯥꯕ ꯏꯕꯤꯗꯦꯟꯁ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯃꯤꯌꯥꯝꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟꯕ ꯊꯤꯑꯣꯔꯤ ꯀꯌꯥ ꯄꯨꯊꯣꯛꯆꯔꯕꯁꯨ ꯗꯦꯕ꯭ꯌꯥ ꯀꯅꯥꯅ ꯍꯥꯠꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯄꯨꯂꯤꯁꯅꯁꯨ ꯀꯦꯁ ꯑꯁꯤ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯂꯧꯈꯤꯗꯦ꯫ ꯃꯈꯣꯏꯅ ꯅꯤꯇꯥ ꯑꯃꯗꯤ ꯁ꯭ꯌꯥꯝꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯐꯥꯎꯕ ꯃꯤꯌꯥꯝꯅ ꯈꯪꯍꯟꯈꯤꯗꯦ꯫ 1998ꯗ ꯄꯨꯂꯤꯁꯅ ꯗꯤꯕ꯭ꯌꯥ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯕꯤꯜꯗꯤꯡ ꯑꯃꯒꯤ 5ꯁꯨꯕ ꯐ꯭ꯂꯣꯔꯗꯒꯤ ꯇꯥꯗꯨꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯀꯦꯁ ꯑꯁꯤ ꯀ꯭ꯂꯣꯖ ꯇꯧꯁꯤꯟꯈꯤ꯫ ꯃꯈꯣꯏꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯧꯈꯤꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯑꯀꯨꯞꯄ ꯋꯥꯔꯣꯜ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥꯗꯒꯤ ꯂꯧꯈꯤꯕ ꯑꯣꯐꯤꯁꯤꯌꯦꯜ ꯁ꯭ꯇꯦꯠꯃꯦꯟ ꯀꯌꯥ ꯃꯤꯌꯥꯝꯅ ꯈꯪꯍꯟꯈꯤꯗꯦ꯫ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯀꯦꯁ ꯑꯁꯤ ꯌꯥꯁꯤꯟꯅꯗꯨꯅ ꯂꯣꯏꯁꯤꯟꯈꯤꯕꯒꯤ ꯃꯃꯤ ꯑꯃ ꯆꯥꯎꯅ ꯎꯕ ꯐꯪꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯗ ꯃꯤꯁꯤ ꯑꯁꯤ ꯑꯦꯛꯁꯤꯗꯦꯟ ꯑꯣꯏꯔꯝꯂꯣꯏ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯗꯤꯕ꯭ꯌꯥ ꯚꯥꯔꯇꯤꯕꯨ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗ ꯍꯧꯖꯤꯛꯁꯨ ꯃꯤꯌꯥꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯤꯁꯤ ꯑꯁꯤꯒ ꯂꯣꯏꯅꯅ ꯗꯤꯕ꯭ꯌꯥ ꯚꯥꯔꯇꯤꯅ ꯑꯇꯦꯟꯕ ꯃꯇꯝꯗ ꯈꯪꯉꯥꯟ ꯉꯥꯜꯂꯝꯂꯒ ꯐꯤꯂꯝꯒꯤ ꯂꯩꯃꯥꯏꯗꯒꯤ ꯌꯥꯝꯅ ꯉꯛꯄ ꯃꯑꯣꯡꯗ ꯃꯥꯡꯈꯤ꯫